जॉब कार्ड की सेंफम पिथोक्त्रबदी दिल्ली दाKhongjang चांगसिनगने MSPP जॉब कार्ड की पिथोक्तना लेरिबा लुपा कोटी 4 लोम ओइगदबा खुसुमल स्टेट गवर्नमेंट था आसिगी कुंट्रागा माथोई फावबगी मनुंगदा पिथोक्त्रबदी दिल्ली दा चलगा PM अमसोंग RDNPR गी यूनियन मिनिस्टर दा वाकटपगा लोइनना Khongjang चांगसिलगनी हाइना MSPP मणिपुर स्टेट पंचायत परिषद की प्रेसिडेंट MD अब्दुल लातिफ न फोंगदोखरे ngarang MSPP gi office ta pangthokiba pawgi mifam amada Abdul Latif na hai Panchayati Raj Institution singi athuba mifam ama ngarang phamduna hojik wariba panchayat ke mifam gi matang da kumna khanakhe manga suba general panchayat mikhal gi mai paklaba member singi tamase mamang sahi gi October 13 da loikhre tamasi loidringai taruk suba election pangthok pinaba CM amasung RDNPR ge minister da haijakhe government ki maikei da gi mikhal ase matam sana pangthokani haina थाजब पिरखी अदुबो थबक तोंथोक्तना लेरे महाकना हाई मिखल असि पांगथोक्त्रबसु पंचायत की थबक थौरमसिंग निंगथीना तौबा ngamnaba एडमिनिस्ट्रेटर अमसुंग कमिटी सेमगनी हाइना गवर्नमेंट हाइरकले गवर्नमेंट की फिरेब असि तरामना ओइ अदुबो जॉब कार्ड की पिथोक्तना लेरिबा सेनफम सिंग पिथोक्लबा मतुंगदा कमिटी असि सेमबियु हाइना गवर्नमेंट ता हाइजनबा हाइना ngarang gi mifam da warep lawre mahakna hai state asigi oina job card ki pifam thokpa senpham sing pithoktana UC thaba ngamdana leire UC asi thadabana sing amasung tamge material cost ki yamlaba senpham sing phangdana leire haujik phawbagi oina punna kote 4 henna government na pithoktana leiriba se athuba da pithokpiyo tha asigi kuntra ka mathoi phawbagi manungda government na lokhatpam thokpa thabak sing lokhatrabade Delhi da chalaga prime minister amasung RDNPR ge union minister unaduna state asida PRI singna thengnariba awaba amasung MG Narega gi oidiba फिबम मयेक सेंगना खंगलगने MG नरेगा के 2021-22 दा थबक सुखिबा इंप्लीमेंटिंग एजेंसी सिंगा पुल्लगा नेशनल पंचायत परिषद की मतेंगा लोइनना Khongjang चांगसिलगनी हाइना लातिपना फोंगदोखे पुलिसना म्यांमारी मरफुगा माथोई फागतख्रे इलीगल इमिग्रेंट सिंग Changjapham Pidanaba CM ना वार्निंग तौख्रे इंडो म्यांमार बॉर्डर गे मणिपुर रोम थंगबा सरुकता नौना खुल सेंगबतुना खुंदारंबा म्यांमारी मरफुगा माथोई टेंगनोपल डिस्ट्रिक्ट की DC SP अमसोंग स्पेशल कमांडो टीम न फागतख्रे मरक असिदा चीफ मिनिस्टर की माइकीदगे म्यांमार बॉर्डर द लेरिबा सिंगना युमथंगनरिबा म्यांमार दगी आइन काइना म्यांमारी संगसिलक्तुना लाइसनबा तारबदे खुदकता स्टेट गवर्नमेंट अथॉरिटी द पाउ पीगदबने करिगुंबा पाउ पीदबा तारबदे इलीगल इमिग्रेंट सिंग Changjapham पीबगी दमकता चपसाबा आइन गी सैराक मायोंगनगनी हाइना अकनबा वार्निंग तौख्रे ISTV की कुनसुबा मपोकुमन पांगथोख्रे क्रिटिसिज्म तौबा काइदे Maral Sirakpadi Yaroi CM ISTV की कुनसुबा मपोकुमन थौरम ngarang MSF DS दा पांगथोख्रे थौरम अदुदा थोइबा मिथुंगलेन ओइना सरुक याखिबा चीफ मिनिस्टर N Biren हाई लाइंगांगना थबक अमा तौरकपदा क्रिटिसिज्म तौबा काइदे अदुबो क्रिटिसिज्म की महुत Maral Sirakpadi Yaroi थबक अमा तौरकपदा अफफत खनगदबने Maral सिजनबदी तौबिगनो लाइंगांगना तौरिबसिसु मियामगी याइफनबनी हाइखे महाकना हाई मांगदा तारिबा इशू खरा असिदा फोकस पिहनिंगे इशू खरा असि सेटल तौद्रिबा फावबा पुन्ना मिजेंग चंगमिनदुना थबक तौहन्निंगे तांपाकी पिख्रबा लमसुगी तोंगानबा लैंड पॉलिसी अमा फावबा लेरमदे मसीदा लेरिबा कम्युनिटी अमा मुटपाइबसे कुइबा नत्ते माइकई मरीदा मतम मतमगी लोक तौसनखिबदा कम्युनिटी अदु लेंगबा ओटपा अमता ngamloi मसी थोक्तनबा पॉलिटिशियन सिंग अमदे अखंगई सिंग कोकचुंगसिनबा चंगे अदुबु अखोइगिदि मसी लैते तौबसु वाटली हाइखे महाकना हाई तंपाक्ता लेरिबा लम अमता ग्राम सभागी अमदे म्युनिसिपालिटी की अयाबा याउदना लम योनबा लैबा अमदे मिंग ओनबा याररोय थौरांग असे ILP की मखादा प्रोसेस तौरगने Lammeina Nongmaichingi Lam Hectare Sama Tangoi Olhankhre Lammei Thabasing Mashak Takpada Selgi mana piragane CM Nongmaichingi Reserve Forest की एरिया दा nghan thokiba chouba Lammei chakpagi thokdokta Lam Hectare Sama rom amanga ta thokre thokdok aduna Manipur da chahi asigi manungda thokiba Lammei chakpagi thokdok khwaidagi chauba oide Lammei tharamba singi mari makhong piba ngamba miyoida laingangna Selgi mana piragani haina chief minister Nongthombam Birena lauthokre माथंग सहीदगे रानी गाइदिन लिउगी मपोकुमन थौरम स्टेट की थाकता पांगथोकलगने बीरेन लाइवाक असगी फ्रीडम फाइटर सिंगी मनुंगदा अमा ओइरिबा मणिपुर गे रानी गाइदिन लिउगे चामगा निपान सुबा मपोकुमन दा गवर्नर लागा नेशन अमसुंग चीफ मिनिस्टर N Biren लुसिंगदुना मणिपुर गे मियामना फ्रीडम फाइटर असिगे मंत्री पुखरीदा लेरिबा रानी गाइदिन लिउ पाकता हाइकत लाइकत तमख्रे Pangal sing ST list Chalhannaba Kshetrigao Amadi Mayang Imphal MLA da Memorandum Pisinkhre
Maitai Pangal Singbo Schedule Tribe List Chalalu haibagi Khongjang gi saruk ama oina ngarang MLA ani da Memorandum Pisinkhre Maitai Pangal Schedule Tribe ki Demand Committee MPCS TC na ngarang dagi hawduna Manipur lenga kilariba MLA sing amade Minister Singdang Memorandum Pisin bagi ahan banumita Mayang Imphal Kendra gi MLA K Rovindro amade Kshetrigao Kendra gi MLA Saik Nurul Hasan da mathang sin na Pisinkhre Memorandum Pisin kibaga loina na MLA ani magna Dimana si maram yamna chai soidana mateng pangani haina phongdokhre military na laingak paikraba matungda Myanmar da popi thabagi chang chada kunthraga humdoi hengatle UN report haukiba kumja lisingani taraga mari dage lisingani kun phawbada Myanmar da popi thabagi chang hantharuraba matungda laibak aduda military na laingakraba matung popi thabagi chang chada kunthraga humdoi hengatle haina United Nations Office on Drugs and Crime UNODC na phongdokiba report amana haide China na yani da neta da na bamade lalhobagi irang saga na bahonay report China na Myanmar ga lona riba Indo-Myanmar border ge kilometer lising amaga chatruk ni fuga humdoi sang balam khay gi sarukta khundari ba tribal community singi barakta nungsina da na bamade tangdu na lehenda na bahona duna North East India da tang ta da ba phiba mama wehena na ba masung lalhobagi irang lehena na bahonay haina Mamang Seoul da pangthokiba conference amada police officer amana submit tawkiba research paper amada mayek sengna iri haina Hindu pausegi report amana haire Hindenburg report ki tungda India ki khwaidagi ina khunba Adani group ki share chada kun hanthakre New York da based over Hindenburg Research Institute na Adani group ki maramda asoiba aranba kaya marum yawi haina Maral siba report ama phonglakpadage India ki khwaidagi ina khunba ni hairiba group asige stock market share da chada kun hanthakre Adani Group ki makada laiba company singi stock sing ayamban haitharakhe Adani Port ke stock share chada kun hanthaduna haukiba sahi ani asida khwaidagi nemba oikhe loinana Adani Transmission Adani Green amade Adani Total Gas ke stock share da so chada kun hanthaki haire Adani Group asin handakta nauna laisan khiba ACC gi oina chada taraga manga amade Ambuja Cement gi oina chada kun manga hanthakhe group asige flagship company oiriba Adani Enterprises ki oina ngarang crore lising kun ge FPO launch tawbada chada tara mangkhe masida sunatana Adani Power so chada manga Adani Wingmar amasung NTDV su chada manga mangkhe thawong asigi matangda Ahmedabad based tawba Adani Group ki maike dage Hindenburg Research ki matakta logi oiba action lawkhat kanai loinana research institution asina thadorok liba report ase yumpham yaudaba nei masina laiwa asige investor singda chawna nungnang ba pokhanduna group ki mingsat thianana bahona badana tana FPO da chawna kaihallei sairaka sida numit nini thangna na Adani Group ki stock share da hantharakpa sina maram oiduna India ki khwaidagi chawba life insurance company ama oiriba LIC gi oina lupa crore lising taraga nipan mangkhre corporation asigi oina group asigi share da sahi asigi January 13 da lupa crore lising marfuga mathoi chanigo hompuga nipan leirambani adubo January 13 phawbada lupa crore lising taraga nipan Chatruka nifuga nipan mangduna lupa crore lising hompuga nithoi chatruka kun mathoi da hanthare haire aroi bada tabiri ba pumnamak pu thagachare